All Communities Convention for a Pledge Against Illegal Poppy Plantation haina mingthonba lamdamasigi chingmi furup kuntra hongdoina apunboina saruk yaduna puwari dai han hanboina nisagi mayokta punna lepkani haina wasakpagi thawamama ngasi Vaiga Chandra Open Air Theatre bota pangthokrai lamdamasada ahangmu mafamsingda Community Hall sagatpagi haina bi toktuna sana khonabada ahenba mityeng thamna bohonasi haina Chief Minister Nongthom Biren haikrai Wafam asing kumjali singamaga chamapan maudrama panda India da pangthokpa manga suba National Games da Manipur no overall champion oiduna Raja Valendra award panglaki babu ningsingbo oina chahi khudingi pangthokpagum ngasi Komalampak da pangthokiba sanaroi singi numit phongdokibane Lakadoriba Manipur State Assembly gi Mekhal da Sivasena Manipur gi su mirep thoktuna Mekhal thengnagani haina Sivasena gi National Organizer amade North East Observer Dilip Panikarna phongdokrai Wafam asing ase Sivasena Manipur State ki Babuparada leiba Sivasena Bhavan da pangthokpa paugi mifam amada phongdokibane Bom manba posak amaleirambadagi mi painarure Thongju Kendra gi manung chanba Imphal East District ke KHONGMAN Zone 4 da leiba KHONGMAN Turel gi mathakta saba KHONGMAN dagi Singzamai Khetri Laikai fawba yaba thong amagi mathakta bom oiramgani chingnaba posak kharaga aina thingkraba lalholuk kamari leinaba star ama thelamle BISHNUPUR COMMANDO na naronda purakpa heroine number 4 fagatpangam khrei ngaseyu pung taruk lom tab matamda kaknaba paw ma fangbadagi additional SP Okramcha Wangkhomban lechingba BISHNUPUR COMMANDO gi team amana moirangda Achor ORGANISED sing check tawada Tata Winga registration number MN04A6213 dagi fagatpangam kibane Jeliarong United Front ki Tarasuba Mapok Kumon Thoram Pangthokrai Lobasige Chairman Jenchui Kamaina Tarasuba Mapok Kumon ga mari leinana yeknaba singalan thengnabada Thawaina Pontha oikraba JUF ki lanmi singbu ikai kumna butki Bharatiya Janata Yuva Morcha BJYM Ukhrul District ki naha oiriba thomi singbo mapangal kankan hanba amade Prime Minister Narendra Modi ki ideology sabka sath sabka vikas sabka biswas haiba wakhalonda ngase district asagi town hall da nomugoiba district level goiba mifamama bahutama de social welfare minister Okram Henry na atoiba mithunglen noiduna pangthokrai COVID-19 pandemic ki frontline warriors semboi kai kumnabut pagi thoromama nifumari suba Assam Rifles senduna pangthokrai kunithoi suba sector Assam Rifles ki meeting makhada nifumari suba Assam Rifles na senduna Tamenglong da pangthokiba Sammaan DIWAS thorom aduga mari lenana COVID-19 gi healthcare workers sembu ikai kumnabut ki